ꯁꯦ ꯑꯩꯁꯨ ꯌꯥꯎꯔꯦꯕꯀꯣ ꯏꯃꯥ ꯊꯥꯟꯁꯨ ꯌꯥꯎꯔꯤ ꯏꯃꯥ ꯊꯥꯟ ꯃꯌꯥꯝ ꯌꯥꯎꯁꯪꯒꯤ ꯕꯟꯗ꯭ꯔꯥꯒꯤꯅꯤ ꯑꯩꯈꯣꯏ ꯃꯧꯁꯤꯡꯒꯤ ꯕꯟꯗ꯭ꯔꯥꯒꯤ ꯍꯩꯖꯥꯡꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯏꯂꯤꯁꯥꯒ ꯏꯁꯥꯅ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ ꯃꯌꯥꯝꯗꯣ ꯀꯩꯅꯣꯅꯦ ꯁꯤꯗ ꯍꯥꯞꯈꯤꯅꯦꯕ ꯌꯦꯡꯕ ꯃꯤꯆꯦ ꯌꯦꯡꯉꯣ ꯁꯥꯎꯔꯤ ꯃꯤꯆꯦ ꯌꯦꯡꯉꯣ ꯄꯨꯔꯥ ꯃꯤ ꯑꯗꯨꯃꯥꯏ ꯃꯤꯆꯤꯅꯦ ꯁꯥꯎꯔꯤ ꯃꯤꯁꯦ ꯀꯅꯥꯅꯣꯗ ꯆꯤꯡꯉꯤꯔꯅꯦ ꯍꯥ ꯆꯥ ꯂꯣꯏꯔꯦ ꯀꯣꯟ ꯐꯦꯡꯉꯦ ꯍꯧꯖꯤꯛ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯧꯒꯤ ꯌꯥꯎꯁꯪꯒꯤ ꯅꯥꯀ ꯊꯦꯡꯕꯒꯤ ꯕꯟꯗ꯭ꯔꯥꯗꯣ ꯉꯁꯤ ꯆꯥꯗꯣꯏꯅꯦꯕ ꯅꯍꯥꯟꯅ ꯆꯥꯔꯗꯃꯤ ꯑꯩꯈꯣꯏ ꯃꯧꯁꯤꯡꯗꯅꯦ ꯊꯕꯛ ꯇꯧꯕ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯣꯏ ꯁꯨꯇꯤ ꯐꯪꯗꯕ ꯑꯗꯨꯅ ꯃꯣꯏꯁꯨ ꯕꯤꯈꯥꯅꯤꯕ ꯌꯥꯎꯔꯝꯃꯒ ꯕꯟꯗ꯭ꯔꯥ ꯆꯥꯃꯤꯟꯅꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯃꯣꯏ ꯁꯨꯇꯤ ꯐꯪꯕꯗꯣ ꯉꯥꯏꯔꯒ ꯉꯁꯤ ꯆꯥꯊꯣꯛꯑꯦꯕ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯆꯦꯡꯉꯛꯀꯦꯀꯣ ꯃꯌꯥꯝ ꯌꯥꯎꯁꯪꯒꯤ ꯕꯟꯗ꯭ꯔꯥꯒꯤꯅꯤ ꯑꯩꯈꯣই ꯃꯧꯁꯤꯡꯒꯤ ꯕꯟꯗ꯭ꯔꯥꯒꯤ ꯍꯩꯖꯥꯡꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯏꯂꯤꯁꯥꯒ ꯉꯥꯁꯤꯡꯒ ꯊꯣꯡꯗꯣꯏꯅꯦꯕ ꯌꯦꯔꯨꯝ ꯌꯥꯎꯗꯣꯏꯅꯦ ꯍꯣꯏ ꯌꯦꯔꯨꯝꯁꯨ ꯌꯥꯎꯏ ꯌꯦꯔꯨꯝꯁꯤꯅ ꯑꯉꯥꯡꯁꯤꯡꯒꯤꯅꯤ ꯏꯁꯥꯅ ꯁꯤꯗ ꯂꯩꯖꯔꯦ ꯑꯩꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯅꯥ ꯉꯥꯛꯇꯅꯤ ꯉꯁꯪ ꯉꯁꯪ ꯉꯥꯡꯉꯦ ꯉꯥꯁꯤꯡꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯊꯥꯎꯁꯦ ꯇꯣꯡꯉꯥꯟꯁꯤꯔꯦ ꯃꯆꯥ ꯉꯧꯊꯣꯡꯒꯤ ꯉꯧꯊꯣꯡ ꯍꯥꯏꯕꯨ ꯈꯥꯃꯦꯟꯒ ꯉꯧꯗꯣꯏꯗꯅꯤꯅ ꯁꯤꯒꯅ ꯑꯉꯥꯡꯒꯤ ꯌꯦꯔꯨꯝ ꯂꯩꯔꯦ ꯄ꯭ꯂꯦꯠ ꯑꯃ ꯑꯁꯤ ꯐꯨꯠꯂꯅꯤ ꯌꯥꯟꯊꯣꯛꯇꯣꯏꯕ ꯉꯁꯤ ꯌꯥꯟꯊꯣꯛꯇꯣꯏꯕ ꯑꯩꯅ ꯑꯃ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯆꯠꯇꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯁꯤꯛꯄꯤꯅ ꯑꯃ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯁꯦ ꯑꯩꯁꯨ ꯌꯥꯎꯔꯦꯕꯀꯣ ꯏꯃꯥ ꯊꯥꯟꯁꯨ ꯌꯥꯎꯔꯤ ꯏꯃꯥ ꯊꯥꯟꯒꯤ ꯃꯇꯝꯗ ꯃꯥꯁꯨ ꯇꯧꯕꯗꯤ ꯉꯝꯃꯣꯏꯅ ꯑꯩꯁꯨ ꯌꯥꯎꯔꯦꯕ ꯏꯅꯝꯃꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯌꯦꯔꯨꯝ ꯂꯥꯔꯨꯁꯤꯅ ꯐꯨꯠꯂꯅꯦꯕ ꯑꯗꯨꯗꯒꯤ ꯌꯣꯡꯆꯥꯛꯁꯤꯅ ꯂꯧꯔꯅꯤ ꯎꯄꯤꯗ ꯑꯣꯏꯅ ꯅꯝꯁꯤꯜꯂꯁꯤꯅꯦ ꯎꯄꯤꯗꯨꯅ ꯀꯩꯅꯣ ꯇꯧꯅꯤ ꯍꯇꯥꯏ ꯃꯥꯟꯕꯅ ꯊꯣꯡ ꯂꯥꯎꯔ ꯍꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯁꯥꯅꯤ ꯇꯣꯃꯦꯇꯣꯁꯦꯁꯨ ꯄꯨꯟꯅ ꯍꯥꯞꯁꯦ ꯍꯥꯏꯔꯅꯦ ꯌꯣꯡꯆꯥꯛ ꯌꯥꯟꯁꯦ ꯂꯧꯗꯣꯔꯣꯃꯤ ꯇꯥꯃꯣꯅꯅꯤ ꯑꯩꯁꯨ ꯌꯥꯎꯔꯤ ꯁꯤꯗ ꯆꯥꯛ ꯊꯣꯡꯗꯣꯏꯁꯦ ꯍꯣꯏ ꯃꯌꯥꯝꯅꯤꯅꯦ ꯑꯩꯈꯣꯏ ꯏꯆꯦꯗꯨ ꯌꯥꯗ꯭ꯔꯦ ꯃꯥ ꯂꯥꯛꯑꯔꯣꯏ ꯍꯥꯏ ꯉꯥꯁꯤꯡꯒ ꯏꯂꯤꯁꯥꯒꯅꯤ ꯁꯤꯅ ꯁ꯭ꯂꯥꯠ ꯇꯧꯗꯣꯏꯅꯦꯕ ꯒꯥꯖꯔꯒ ꯊꯕꯤꯒ ꯇꯣꯃꯦꯇꯣꯒ ꯇꯤꯜꯍꯧꯒ ꯑꯁꯤꯅ ꯉꯥ ꯊꯥꯎ ꯉꯧꯔꯅꯤ ꯍꯋꯥꯏꯁꯤꯅ ꯉꯥ ꯃꯀꯣꯛ ꯃꯔꯨꯒ ꯊꯣꯡꯉꯅꯤ ꯑꯁꯤꯅ ꯏꯂꯤꯁꯥꯒ ꯉꯥꯁꯤꯡꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯣꯡꯅꯕꯅꯤ Sudah Nini kau dah. Poster. Nini kau dah. Jago sa. Nini. Kini kau yang ngemdang. Kini kan nak kau. Mấy cân mấy người nè. Sina yung chak khoy iyon magi. Ay du chak thong daw ina ba video su sing ni chak thong na.
처음나 포모가 다리랑 이거 안 잘리나 ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ ꯃꯌꯥꯝꯗꯣ 해놓네. 이거 합치는 거. ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯤꯔꯦ ꯍꯥꯞꯆꯤꯜꯂꯦ ꯏꯔꯣꯟꯕꯁꯤꯒ ꯍꯥꯎꯅꯕꯒꯤ ꯁꯂꯥꯗ ꯌꯦꯔꯨꯝ ꯕꯖꯥ ꯁꯤꯅ ꯉꯥ ꯆꯥꯗꯕ ꯄꯅꯤꯔ ꯑꯣꯏꯅ ꯊꯣꯡꯉꯦꯕ ꯁꯤꯅ ꯉꯥꯁꯤꯡ sini ilisa thongba gi sina ngasing asgana hawai mosori thongba leire sina yongchak ka uri ga yongchak ka alu ga ironba nga thau na siga leire nga thau ga khamen ga ngobani jamdo chingda pamchar oi lei rai ai đâu đi mày đi lên ngoan cái này có đây ngoan tua tì tua lu chắc chắn rồi thằng con này quên cái là này tôi không này nó lùng trắng này Kadang ini manifesto kayak sama lagi. oi aku tu ambil kaki apa aku macha de ngaro na pamo nang kita bolong lo pamo bemsa kan nuôi khara wali bo bemsa la bemsa to lani lan ani magsa yung bay bị chết chiêng thảo đi mà bị chết chiêng có đam mi tụi bay bị chết nè thảo đi bị chết cái nó nó chỉnh gì nè hả mà mình đừng có tin tao rồi đó thảo đi mà thảo đi nè thảo foto gặp ning 들어 봐 미쳤다 힙자라 기지 해봐 힙자라 이제 Lisa Mà ngasi jamba ta udre Lisa bandra za hona bad jamba ta udre ngasi conditioner ta udre karana Nang kali lagi no. Balik dah. Calo ada dalam sama mana kalau masih pindah itu. Mana itu? Dala ba Ai di pindah ni mai ni. sino